ngasi nungdaram phongkiba tuan tuan ma chefongsingdigi maruiba pausing khongatcharaga mayamda share tawjagi ahanbada police ni haina saktak saba kharana more dagi thorakpa tamil ahumdagi lupa lakh mapan ga lising humphurong gi polam sing lut tawkhre manipur police ki mingchat thinaba thabak satharagli loinana asengba police la haiba khangdaba police ki fizol setpa nupa ahum nupi amana ngarang more dagi ben amada imphal tholakpa tamil nupi ani nupa amadagi lupa lakh mapan ga lising humphurong gi polam sing lut tawraba matungda thadok lamle hairi pausi esina phangma pawgi matung inadi ngarang more digi ben amada tamil nupi ani nupa ama asi imphal tamna thorakpani gari esina numijung mapung baro taba matamda lilong police station lanthok tuna lakpadagi makhogi matungda silver masugi register number yaudaba alto car ama inarakhi hairi tamil masa ahum tong liba ben asina singjamai police station gi manung sana airport mamang yoramdaida police ni haina saktak saba khutpu aduna ben adu khamlaga gari aduda tong liba tamil masa sing adudagi lut tawbagi thabak satakhi police na hai saktak saba sing aduna tamil masa ahum na siba sanagi lik khudop amade atai leitengi polam sing amadi ayaw sanpham sing nongmai sindon da lut tawkhi masigi matungna tamil masa ahum adu nungthil pung aniga minute nipurom taba matamda thadok ramlaga khulai thuna sakhi hairi tamil masa nupi ani nupa ama aduna thokiba thaudo adugi matangna singjamai police station na laktuna wakachirol ama pisinki loinana police na su case ama lokhatuna makha tana thijin humjin bagi thabak sathaba hore hairi tamil masa ahum aduna makhoibu police ni haijaba miyoi sing aduna nongmai utuna lut tawbagi thabak sathakibagi thaudok singi maram punama police ta sengna phongdoki hairi paosin hai tamil masa nupi ani nupa ama adugi manungda nupi amana ngasi senai da aeroplane da satkre nupi amana more da hankhre thokiba thaudo asigi matangna complainer oiriba nupa adudi haujik imphal da leiri haidi paosin hai lut tawbagi thabak sathakiba kangbu aduna makhoi manipur police ni amuk hai nafki police ni amuk haibna singba tawi hairi maram aduna manipur gi law and order mapung phana fagalanglaba police amasum miyam ga afaba mari leire haiduna minister en berena saksoksari amade harauringai matamasida manipur police ki fizol setlaga lut tawbagi thabak sathakiba asigi matangda minister na thakwang na thigatuna asengba maram adu khangdoknaba honaduna police ki izat kannanaba honaba phagani hainasu praja section ke hadagi press ta phungdorakli atopa paw manamu numit maudrani rom physical class tawraba matungda 12 class ki exam pangthoknaba khanakhre COVID-19 na maram oiduna mahairoi singna class tawba yadabadagi lairik tamba leptuna lairiba sigi matangda handak sahigi oina Council of Higher Secondary Education Manipur kosemna lauba 12 class ki parikha pangthoknabagi matangna ngasi kosemna sinduna Johnston Higher Secondary School da kosemda affiliate tawba Higher Secondary School amadi college singi principal singi oiba khannainaba mifam ama pangthokre ngasi ayupung 13 dagi hauna pangthokhiba khannainabagi thoram maduda kosem gi chairman secretary amadi Johnston Higher Secondary gi principal na presidium member oiki khannainaba duda kosem da affiliate tawba Higher Secondary School amadi college singi principal samga kunromna saruyaki ngasi gi mifam sigi matuina 12 class ki exam asi atuba matamna pangthoknaba honaba masigi mamangna yamdrabda numit maudrani dagi sama phawa physical class torabamda SOP mapung phana ngakna parikha pangthok pa haina khanakhi khananaina basi ayuk amasum nungthilgi session ani thokna khaidoktuna khananaina khi hairi banba yabadi kosem da affiliate tawba Higher Secondary School amadi college asi punna sanika taruni aduga handak English singaniga kunga mathoigi 12 class ki parikha thagadaba mahiroi masingna lising kunthra gani thoi romne haina spausna phungdorakli atopa paw manamo tamuda leiba nupi ama COVID-19 positive oibadigi lekhidre thangnariba moregi prajamia mi paiba ponare manipur gi Tengnoupal district ki more border town go lonana leiriba Myanmar gi tamu town da leiba nupi ama COVID-19 positive oiraba matungna ngasi lekhidre nupi asina lekhidabadagi laisit asina naknana leiriba more border town sandorakadra haina more da leiriba prajasing mi paiba ponare amaromda oiriba phibam asida tamu town da leiba miyoi kya more da tholak pose leiba amadi yonbagi thabakti adumak sathari hairi pawsina COVID-19 positive oiduna leikhidrabi tamu town da leiribi nupi asi sai ni phuguni thoi shure mark tamu ward number 9 dagini
masa nuaite haiduna tamu taunda leba hospital ngarang layeng laba matungda hospital asimaktada laikidabani laikidrabi nupi asi sugar amadi bp laina laibani haibadagi makha tana covid test tawbadasu positive oire haba khanglakhi laikidrabi nupi asiga naknarama miyoy marisu lokhatuna quarantine center da thamkhre aduga tamu ward number 1 gi mafam sing sil tawsinduna mi amata sangthok sangsin tawba yahan khidre haidi Sera sida Indo Myanmar border sil tawduna leiringa imanungda tamuda leiba Myanmar masa kyana hura lananda border lunch langlaga more town sanglaktuna post yonbagi thabak sathari basi yamna kidingai oire makhoi gi manungda covid-19 positive oiba yorama tarabadi more da leiriba praja sing sandoraknabagi asoba maram ama oire hainasu pawusna makhatari arak thana maru oiba headline khara mayam da share tawjaramge Impal police na tata da haptuna purapa lupa crore ama rongi value oigadaba number 4 fare amasum Indian Army na lairaba imungi mairoi sing lemna tuition class sataba hokre atopa manamu Ningol club na low pari anida alu amadi manama sing thaduna sinjak ta mipal tangdaba lamdam ama ohenanaba thabak paket khre rims ta awaba phungdokre opposition MLA da ima lupsina memorandum pising khre lukhawjai jok thadokkhibagi thawong adubu high court re-application tawbiyu haina ima lupsiningasi MPCC gi president oiriba MLA Govindas Konthawjam amadi MLA Kiranjit memorandum pisin khre haiba pawmu sungasi phongkebasi phongsinda phongli silakpoina maruiba pawng khatanga hapsaramge lam mulaga map yeksilakano wangang bada kana ngangla I amuk hairakani international mitai forum kobru laisang sabda mingonda napsagadaba nate thangjinggisu makhoina thangting thonge harakpana singba tawbigano lam mulaga map yeksilakpagi thabak thoksi aikhoina saurga wakana kana ngangla I amuk hairakani haina international mitai forum na phongdorakli Manipur Press Club ta pangthokpa pawgi mifam amada forum gi president RK Rajendra na pawmising na haki kanagumba aikhoigi lamda map yeksilakpana karisu saudaba asigumba thabak tawbigano aikhoigi Lining Laishon gi leijariba mafam sing yami laifam sing asi codified tawraga mitai ekhoida hanjin hanbinaba appeal tawki khudam oina malemda miyamna sanari polo masana si Persia da 525 BC dagi sanarami haidi adubu lamda masidadi lising ahum gi mamangda sanarami haina Encyclopedia Britannica lairikta yaure Guinness Book of Record su yaure haki mahakna hai Kabru da haujuk phawba polo sanabagi ground lairi imoinu lambagi mami su lairi kabru gi singkha phawba salaga wangbrain su lairi masimangna Manipur singtam amatani haiba ulli masi punamak aikhoigi lam ngaktani aduna kabru amasum thangjingi thabak tawbada kanamatana yetpirakano atopami sangbirakano aikhoigi di umang lai latpa kangbuni aikhoigi ina na khwaidagi maru oibani haina su pawsna makatana phongdorri duga myam ngasigi di mata se lusinjarage du heingo tam ngannamak myam da share tawna bo honajarake and thank you